Government of Manipur COVID-19 Command Control Room dagi press release amasuk mayamna thadorakre ngasi tang 18 pung 10 tapam matamda thadorakhibani aduga ngasi bo haujuji phoki oina mioi ahum amasu nauno COVID-19 positive oire makoi singrang nungdang athengbada BRDL rims da adumaini test tawba matamda COVID-19 positive oi habis khangakhibani hairi aduga makoi ahumak nupa ngatani aduga makoi si Imphal West district tagi ni su hairi aduga hauji makoi covid care facility rims da admit tawkhre aduga makoi gi condition stable oidi aduga Manipur da Apunba masing positive ohen khiba masing si COVID-19 na han khiba miyoi masing si yankhai gani pan Sukhre aduga hauji active case na halaga laiba mi masing na yankhai go humdoi shure aduga miyoi yankhai ga mangana active haji na halakanda rims da kana treatment chathari aduga miyoi kungani panamana jenims da treatment chathari aduga paw no bhek lakpaga mem na update pina ngamna bhona jarake Soikhiba simam ngakpigani and thank you.